Laibasana masagi oiba constitution semjaduna chanaba hokiba numit puning singduna Hamara Sambidan Hamara Swavivan haiba pauzelda humfutara manga suba constitution day pangtokrai President Draupadi Murmu na laibasi yahanba President Rajendra Prasad na hairamba constitution hinghanba haibasi lengak pariba miyoi singi makha poli haiba wafam thamladuna laibasana fangba ngamgani haina mangkhiba manglan fangba ngamlibani aikoina chahi kaya asida tansalakhiba maru oiba singasi tungda haurakliba role sing asana soidana kana balauba ngamgani haina fongdokhi Parliament ki Central Hall da pangthokiba Constitution Day gi thoramda House animakta wa ngangladuna leba asigi lengak na mipum khudimakta kudong chaba piduna lakpaga loinana House sule palaitana piri maruoina lairabagi pankhai makhada leiriba singda yum electricity fanghali masi mathakta leba asigi damak chawkhatlaba leibak singdagi tadaba infrastructure semga sagali haina fongdokhi President Amakata Nasigumba celebration asina manglomda changsin bagi khongthangda achoba lambi ama piri aikoi pumnamakna leiba asigidamak fangdaba yade khanna lepkhiba pankhai adu fangnaba honabada amatoina changsin minaba mathau tai haina pauzalakhi Thoramadu the Vice President Jagdeep Dhankar Prime Minister Narendra Modi Rajya Sabha ki Leader of Opposition Mallikarjun Kharge Lok Sabha ki Leader of Opposition Rahul Gandhi Union Minister Singh amadi MP Singh na Indian Constitution ki Premiable Pakhi Thoramadu the President Murmuna Making of the Constitution of India a glimpse amadi Making of the Constitution of India and its glorious journey haina mingthonba lyric ani kaloinana humfutara manga suba Constitution degi commemorative coin amasong stamp su fongki डॉक्टर राजेंद्र प्रसाद ने प्रारूप समिति के अध्यक्ष डॉक्टर बाबा साहेब अम्बेडकर ने संविधान निर्माण की यात्रा का मार्गदर्शन किया। संविधान सभा में बाबा साहेब के ऐतिहासिक संबंधों से ये तथ्य स्पष्ट होता है कि भारत लोकतंत्र की जननी है। हमने संविधान के माध्यम से सामाजिक न्याय और समावेशी विकास के अनेक बड़े लक्ष्यों को प्राप्त किया है। नई सोच के साथ हम भारत को विश्व समुदाय में नई पहचान दिला रहे हैं। हमारे संविधान निर्माताओं ने भारत को अंतर्राष्ट्रीय शांति और सुरक्षा को मजबूत बनाने में महत्वपूर्ण भूमिका निभाने का निर्देश दिया है। आज एक अग्रणी अर्थव्यवस्था होने के साथ साथ हमारा देश विश्व बंधु के रूप में ये भूमिका बेखूबी निभा रहे हैं।